ꯉꯁꯤꯗꯤ ꯃꯌꯥꯝ ꯂꯐꯨ ꯁꯤꯡꯖꯨ ꯁꯨꯔꯒ ꯆꯥꯔꯁꯦ. ꯂꯐꯨꯁꯦ ꯌꯥꯝꯅ ꯇꯥꯡꯉꯦꯀꯣ, ꯃꯄꯥꯟ ꯂꯝꯗꯗꯤ ꯌꯥꯝ ꯄꯥꯛꯅ ꯐꯪꯗꯦꯕꯀꯣ. ꯑꯗꯣ ꯂꯐꯨ ꯇꯣꯡꯒꯥꯗꯣ ꯑꯗꯨꯗꯨꯅ ꯁꯨꯕ ꯁꯤꯡꯖꯨꯅꯦ. ꯂꯐꯨ ꯇꯣꯡꯒꯥꯒꯤ ꯃꯊꯛꯀꯤ ꯀꯕꯔ ꯑꯔꯪꯕ ꯁꯛꯇꯣ ꯑꯗꯨꯗꯣ ꯂꯧꯊꯣꯛꯈ꯭ꯔꯒ ꯀꯨꯞꯅ ꯀꯨꯞꯅ ꯁꯨꯔꯒ ꯁꯨꯕ ꯁꯤꯡꯖꯨꯅꯤꯀꯣ. ꯑꯗꯣ ꯃꯌꯥꯝ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯁꯦ. ꯁꯨꯕ ꯍꯧꯔꯒꯦ. ꯃꯣꯔꯣꯛꯁꯦ ꯊꯥꯎꯗꯤ ꯈꯤꯇꯪ ꯍꯥꯞꯄꯦ, ꯑꯗꯨꯒ ꯃꯣꯔꯣꯛꯁꯦ ꯉꯧꯕꯤꯔꯅꯤ. ꯉꯥꯔꯤꯁꯦ ꯑꯃ ꯂꯧꯔꯦ. ꯉꯥꯔꯤꯁꯦ ꯃꯊꯛ ꯃꯈꯥ ꯑꯣꯜꯂꯒ ꯂꯧꯕꯤꯔꯅꯤ. ꯉꯥꯔꯤ ꯃꯅꯝ ꯊꯥꯗꯣꯛꯄꯗꯗꯤ ꯇꯣꯏꯕ ꯂꯣꯏꯔꯦ. ꯁꯤ ꯃꯄꯥꯟ ꯂꯝꯗꯗꯤ ꯁꯥꯎꯕꯅ ꯀꯣꯡꯒꯥꯏ ꯑꯃ. ꯆꯥꯗꯕꯗꯤ ꯉꯝꯗꯕꯅꯤꯅ ꯑꯗꯨꯝ ꯆꯥꯔꯦ. ꯑꯌꯥꯝꯕꯅ ꯐꯨꯠꯂꯒ ꯉꯥꯜꯂꯒ ꯆꯥꯕꯅ ꯑꯌꯥꯝꯕꯗꯤ ꯑꯣꯏꯔꯕꯅꯤ. ꯑꯗꯣ ꯁꯤꯡꯖꯨꯁꯤꯗꯗꯤ ꯂꯧꯔꯒ ꯆꯥꯕꯅ ꯍꯥꯎꯋꯦꯅ ꯑꯩꯅ ꯂꯧꯖꯕꯅꯦ. ꯂꯐꯨꯁꯦ ꯐꯨꯠꯇꯣꯛꯄꯅꯦꯀꯣ ꯑꯩꯅ. ꯂꯐꯨꯁꯦ ꯃꯀꯨ ꯂꯧꯊꯣꯛꯑꯒ ꯐꯨꯠꯄꯅꯦ. ꯑꯗꯨꯒ ꯃꯍꯤꯁꯦ ꯁꯨꯝꯗꯣꯛꯄꯤꯔꯅꯤ ꯁꯨꯃꯥꯏꯅ. ꯃꯍꯤ ꯌꯥꯎꯔꯒꯗꯤ ꯑꯃꯨꯛ ꯍꯥꯎꯇꯦꯕ. ꯑꯗꯣ ꯃꯍꯤꯁꯤꯗꯗꯤ ꯂꯣꯏꯅꯃꯛ ꯀꯥꯟꯅꯕꯗꯤ ꯂꯣꯏ ꯌꯥꯎꯋꯦ ꯍꯥꯏꯅꯩ ꯃꯌꯥꯝꯅ. ꯑꯗꯣ ꯃꯍꯤ ꯌꯥꯎꯔꯒꯗꯤ ꯍꯥꯎꯇꯕꯅꯤꯅ ꯑꯩꯅ ꯁꯨꯃꯥꯏꯅ ꯁꯨꯝꯗꯣꯛꯆꯔꯦ. ꯆꯤꯟꯗ ꯍꯥꯎꯔꯒ ꯂꯣꯏꯔꯦ ꯑꯗꯨꯅꯤ ꯑꯩꯅ ꯇꯧꯔꯤꯁꯤꯅ. ꯑꯗꯣ ꯀꯥꯟꯅꯕꯗꯤ ꯑꯝꯇ ꯌꯥꯎꯗ꯭ꯔꯕ ꯄꯣꯠꯅꯤ. ꯑꯗꯣ ꯃꯥꯒꯤ ꯔꯐ-ꯍꯦꯖꯁꯦ, ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯃꯁꯤꯡꯁꯦ, ꯁꯤꯁꯤꯗꯤ ꯌꯥꯝ ꯀꯥꯟꯅꯕ ꯍꯥꯏꯇꯥꯔꯦ. ꯑꯩꯈꯣꯏꯒꯤ ꯆꯈꯥꯎꯁꯤꯗ, ꯆꯈꯥꯎ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯟꯇꯦꯁꯇꯥꯏꯟ ꯃꯔꯤꯁꯦ ꯌꯥꯝ ꯀꯥꯟꯅꯕ ꯔꯐ-ꯍꯦꯖꯁꯤꯅ. ꯑꯗꯣ ꯁꯨꯃꯥꯏꯅ ꯃꯣꯔꯣꯛꯁꯦ ꯁꯤꯗ ꯊꯨꯝꯒ ꯍꯥꯟꯅ ꯇꯣꯠꯈꯥꯏꯕꯤꯔꯅꯦꯕꯀꯣ. ꯃꯣꯔꯣꯛꯁꯦ ꯀꯪꯅ ꯑꯩꯈꯣꯏꯒꯤ ꯊꯥꯎ ꯌꯥꯎꯗꯕꯤꯗ ꯉꯧꯕꯁꯨ ꯑꯗꯨꯝ ꯍꯥꯎꯋꯦ. ꯑꯗꯣ ꯑꯩꯅ ꯊꯥꯎ ꯈꯤꯇꯪꯗꯤ ꯍꯥꯞꯄꯦꯀꯣ. ꯑꯗꯣ ꯃꯣꯔꯣꯛꯁꯦ ꯌꯥꯝ ꯇꯨꯝꯅ ꯑꯩꯈꯣꯏꯒꯤ ꯅꯣꯏꯔꯤꯈꯩ, ꯃꯣꯔꯣꯛꯀ ꯉꯥꯔꯤꯒ ꯅꯣꯏꯕ ꯀꯜꯂꯤꯈꯩ ꯍꯥꯎꯋꯤ ꯍꯥꯏꯀꯣ ꯃꯊꯦꯜꯁꯤꯡꯁꯦ. ꯑꯌꯥꯝꯕꯅ ꯑꯅꯣꯏꯕ ꯑꯣꯏꯔꯁꯨ, ꯁꯤꯡꯖꯨ ꯑꯣꯏꯔꯁꯨ, ꯏꯔꯣꯟꯕ ꯍꯥꯏꯅꯩꯗꯅꯀꯣ. ꯁꯨꯝ ꯃꯣꯔꯣꯛꯀ ꯉꯥꯔꯤꯒ ꯅꯝꯃꯒꯗꯤ ꯍꯥꯎꯋꯦꯅ. ꯑꯗꯣ ꯁꯨꯃꯥꯏꯅ ꯌꯥꯝ ꯇꯣꯏꯅ ꯅꯣꯏꯕꯤꯕ ꯇꯥꯔꯦ. ꯁꯨꯃꯥꯏꯅ ꯊꯨꯝꯒ ꯃꯣꯔꯣꯛꯀꯁꯦ. ꯑꯗꯨꯒ ꯉꯥꯔꯤꯒ ꯑꯃꯨꯛ ꯇꯣꯠꯈꯥꯏꯃꯤꯟꯅꯕ. ꯉꯥꯔꯤ ꯌꯥꯎꯔꯀꯥꯟꯗꯗꯤ ꯈꯨꯠꯇ ꯁꯨꯃꯥꯏꯅ ꯅꯣꯏꯕꯗꯗꯤ ꯌꯨꯗꯣꯏꯅꯦꯕ. ꯑꯗꯣ ꯁꯤ ꯁꯤꯡꯖꯨꯁꯦ ꯁꯨꯕ ꯀꯥꯟꯗꯁꯨ ꯑꯩꯁꯦ ꯌꯨꯏꯌꯦꯕꯀꯣ. ꯑꯗꯣ ꯑꯗꯨ ꯌꯨꯕ ꯀ꯭ꯂꯤꯞꯇꯣ ꯑꯩꯅ ꯀꯛꯊꯠꯂꯦꯕ. ꯊꯤꯜꯂꯦꯕ ꯈꯨꯠꯁꯤꯗ, ꯈꯨꯗꯣꯝꯕꯤꯁꯤꯗ, ꯀꯩꯅꯣꯁꯤꯗ ꯊꯤꯜꯂꯛꯑꯦꯕ. ꯏꯁꯤꯡ ꯈꯤꯇꯪ ꯍꯥꯞꯄꯤꯔꯅꯤ. ꯉꯥꯔꯤꯁꯦ ꯂꯧꯕꯗ ꯈꯤꯇꯪꯗꯤ ꯗ꯭ꯔꯥꯏ ꯑꯣꯏꯕꯅꯤꯅ ꯈꯤꯇꯪꯗꯤ ꯀꯟꯖꯜꯂꯦ. ꯑꯗꯣ ꯏꯁꯤꯡ ꯈꯤꯇꯪ ꯍꯥꯞꯄꯒ ꯁꯨꯃꯥꯏꯅ ꯃꯦꯠꯈꯥꯏꯕꯤꯔꯅꯤ. ꯑꯗꯣ ꯁꯤ ꯃꯇꯥꯡꯁꯤꯗꯅꯦ ꯑꯩꯅ ꯌꯨꯈꯤꯕꯗꯣ. ꯑꯗꯣ ꯑꯩꯅ ꯀꯛꯈ꯭ꯔꯦ ꯇꯣ ꯁꯤꯗꯩꯁꯤꯗ. ꯃꯀꯣꯛꯁꯤꯗꯤ ꯂꯧꯊꯣꯛꯑꯕꯅꯦ ꯑꯩꯅ. ꯃꯀꯣꯛꯇꯣ ꯃꯔꯨ ꯌꯥꯝ ꯌꯥꯎꯔꯝꯃꯅꯦꯅ ꯑꯩꯅ ꯂꯧꯊꯣꯛꯈ꯭ꯔꯕꯅꯦ. ꯑꯗꯣ ꯁꯨꯃꯥꯏꯅ ꯅꯣꯏꯕꯤꯔꯒ ꯃꯨꯟꯅꯗꯤ ꯅꯣꯏꯕ ꯇꯥꯔꯦ ꯁꯤ ꯉꯥꯔꯤꯒ ꯊꯨꯝꯒ ꯃꯣꯔꯣꯛꯀꯁꯦ. ꯑꯗꯣ ꯑꯍꯥꯟꯕꯗ ꯉꯁꯥꯏꯒꯤ ꯂꯐꯨꯁꯦ ꯑꯣꯏꯅ ꯇꯣꯠꯄꯤꯔꯦꯕꯀꯣ. ꯍꯥꯏꯕꯗꯤ ꯂꯐꯨꯁꯤꯅ ꯈꯤꯇꯪꯗꯤ ꯃꯍꯥꯎꯗꯣ ꯆꯝꯃꯦꯗꯅ. ꯉꯁꯥꯏ ꯂꯣꯏꯅ ꯆꯤꯡꯊꯣꯛꯈꯤꯕꯒꯤ ꯃꯍꯤꯗꯣ ꯆꯨꯝꯊꯣꯛꯈ꯭ꯔꯕꯅꯤꯅ ꯌꯥꯎꯗ꯭ꯔꯕꯅꯤꯅ. ꯑꯗꯣ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯩꯅ ꯁꯤꯡꯖꯨ ꯁꯨꯕꯗ ꯉꯁꯥꯏꯒꯤ ꯍꯋꯥꯏꯁꯦ ꯍꯥꯟꯅ ꯂꯣꯏꯅ ꯇꯣꯠꯂꯦꯕ. ꯑꯗꯣ ꯂꯐꯨ ꯁꯤꯡꯖꯨꯁꯤꯗꯗꯤ ꯑꯩꯅ ꯄ꯭ꯔꯣꯁꯦꯁꯁꯦ ꯈꯤꯇꯪꯗꯤ ꯆꯦꯟꯖ ꯇꯧꯕ ꯍꯥꯏꯇꯥꯔꯦ. ꯀꯃꯥꯏꯅ ꯃꯍꯥꯎꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯅ. ꯑꯗꯣ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯩꯅ ꯁꯤꯡꯖꯨ ꯁꯨꯕꯗ ꯍꯋꯥꯏꯁꯦ ꯑꯗꯨꯝ ꯇꯣꯠꯂꯦꯕꯀꯣ. ꯑꯗꯣ ꯉꯁꯤꯗꯤ ꯑꯩꯅ ꯂꯐꯨꯁꯦ ꯍꯥꯟꯅ ꯇꯣꯠꯂꯒ ꯌꯦꯡꯒꯦꯅ ꯂꯐꯨꯁꯦ ꯍꯥꯟꯅ ꯇꯣꯠꯂꯦꯕ. ꯑꯗꯣ ꯑꯩ ꯋꯥꯈꯜꯗꯁꯨ ꯁꯨꯝ ꯑꯩꯅ ꯉꯁꯥꯏ ꯆꯨꯝꯊꯣꯛꯈꯤꯕ ꯃꯍꯤ ꯃꯌꯥꯝ ꯆꯤꯊꯣꯛꯈꯤꯕꯗꯣ ꯑꯗꯨꯗꯨꯅ ꯃꯣꯔꯣꯛꯀꯨꯝꯕ ꯉꯥꯔꯤꯒꯨꯝꯕ ꯃꯍꯥꯎꯁꯦ ꯆꯪꯖꯅꯕꯅ ꯑꯩꯅ ꯂꯐꯨꯁꯤꯗ ꯑꯣꯏꯅ ꯍꯥꯟꯅ ꯂꯣꯏ ꯇꯣꯠꯁꯜꯂꯦ. ꯑꯗꯨꯒ ꯀꯣꯟꯅ ꯍꯋꯥꯏ ꯉꯧꯔꯒ ꯁꯨꯔꯒ ꯊꯝꯕꯅꯦꯀꯣ ꯁꯤꯁꯦ. ꯑꯗꯨꯗꯣ ꯑꯃꯨꯛ ꯍꯥꯞꯆꯜꯂꯒ ꯄꯨꯂꯞꯅ ꯇꯣꯠꯂꯦꯕ. ꯑꯗꯣ ꯑꯌꯥꯝꯕꯅ ꯑꯩꯅ ꯁꯤꯡꯖꯨ ꯁꯨꯕꯗꯗꯤ ꯁꯤꯒꯤ ꯍꯋꯥꯏ ꯉꯧꯔꯒ ꯁꯨꯕ ꯍꯋꯥꯏꯁꯦ, ꯁꯤꯁꯦ ꯀꯩꯅꯣ ꯑꯣꯏꯅ ꯇꯣꯠꯂꯦ. ꯉꯥꯔꯤꯒ ꯊꯨꯝꯒ ꯃꯣꯔꯣꯛꯀ ꯅꯣꯏꯕ ꯀꯥꯟꯗ ꯐꯥꯔꯁ ꯁ꯭ꯇꯦꯞꯁꯦ ꯑꯗꯨ ꯍꯥꯟꯅ ꯑꯗꯨꯝ ꯇꯧꯕꯅꯦꯕ. ꯑꯗꯣ ꯉꯁꯤꯗꯤ ꯑꯩꯅ ꯂꯐꯨ ꯑꯣꯏꯕꯗꯨꯗ ꯂꯐꯨꯁꯦ ꯁꯨꯃꯥꯏꯅ ꯂꯐꯨ ꯍꯥꯟꯅ ꯇꯣꯠꯂꯒ ꯍꯋꯥꯏꯁꯦ ꯁꯦꯀꯦꯟ ꯁ꯭ꯇꯦꯞꯇ ꯍꯥꯞꯄꯦ. ꯑꯗꯨꯒ ꯇꯣꯠꯃꯤꯟꯅꯔꯦ. ꯑꯗꯨꯝ ꯁꯤꯁꯨ ꯑꯗꯨꯝ ꯌꯥꯏꯌꯦ. ꯑꯗꯨꯝ ꯌꯥꯝ ꯀꯟꯅ ꯆꯣꯠꯄꯗꯤ ꯑꯣꯏꯗꯦ. ꯉꯁꯥꯏ ꯃꯍꯤꯗꯣ ꯂꯣꯏ ꯆꯨꯝꯊꯣꯛꯈ꯭ꯔꯕꯅꯤꯅ. ꯑꯗꯣ ꯈꯤꯇꯪꯒ ꯑꯃꯨꯛ ꯍꯥꯞꯄꯁꯦ. ꯌꯥꯝꯗꯕ ꯃꯥꯜꯂꯦ. ꯍꯋꯥꯏꯁꯤꯗꯤ ꯑꯗꯨꯝ ꯀꯝꯄꯜꯁꯔꯤ, ꯍꯋꯥꯏ ꯃꯪꯒꯟꯁꯤꯗꯤ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯏꯃꯨꯡ ꯑꯃꯗ. ꯑꯂꯨ ꯆꯥꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯍꯋꯥꯏ ꯃꯪꯒꯟ ꯆꯥꯕꯅ ꯍꯦꯟꯅ ꯌꯥꯝ ꯀꯥꯟꯅ ꯂꯩꯔꯝꯃꯦ.
ꯑꯩꯒꯤ ꯋꯥꯈꯟꯗꯅꯤꯀꯣ ꯑꯗꯣ ꯑꯩꯗꯤ ꯑꯌꯥꯝꯕꯅ ꯑꯂꯨ ꯆꯥꯕ ꯃꯍꯨꯠꯇ ꯑꯩꯗꯤ ꯍꯋꯥꯏ ꯃꯪꯒꯟꯁꯦ ꯑꯣꯏꯅ ꯌꯥꯝ ꯄꯥꯝꯖꯕ ꯑꯩꯅ ꯄꯤꯛꯏꯉꯩꯗꯩ ꯑꯗꯨꯝ ꯍꯋꯥꯏ ꯃꯪꯒꯟꯁꯦ ꯌꯥꯝ ꯄꯥꯝꯃꯦ ꯑꯗꯣ ꯇꯤꯜꯍꯧ ꯈꯔ ꯁꯣꯏꯖꯟꯕꯤꯔꯅꯤ ꯑꯣꯞꯁꯅꯦꯜꯅꯦ ꯇꯤꯜꯍꯧꯁꯤꯗꯤ ꯍꯥꯞꯄꯁꯨ ꯌꯥꯏ ꯍꯥꯞꯇꯁꯨ ꯌꯥꯏ ꯑꯗꯣ ꯃꯅꯥ ꯃꯁꯤꯡꯗꯤ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏ ꯑꯗꯣ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯃꯄꯥꯟꯒꯤ ꯂꯝ ꯑꯣꯏꯕꯅꯤꯅ ꯐꯪꯗ꯭ꯔꯦ ꯌꯥꯝꯅ ꯃꯅꯥ ꯃꯁꯤꯡꯁꯦ ꯑꯗꯣ ꯈꯔꯗꯤ ꯑꯩꯅ ꯑꯗꯨꯝ ꯊꯥꯖꯕ ꯑꯩꯒꯤ ꯀꯤꯆꯟ ꯒꯥꯔꯗꯦꯟꯗ ꯑꯗꯣ ꯅꯣꯡꯃ ꯕ꯭ꯂꯣꯛ ꯑꯗꯨꯝ ꯁꯦꯝꯖꯔꯛꯀꯦ ꯑꯩꯒꯤ ꯍꯤꯡꯒꯣꯜꯗ ꯑꯩꯒꯤ ꯀꯤꯆꯟ ꯒꯥꯔꯗꯦꯟꯗ ꯀꯔꯤ ꯊꯥꯒꯦ ꯃꯅꯥ ꯃꯁꯤꯡ ꯀꯔꯤ ꯊꯥꯒꯦ ꯑꯗꯣ ꯁꯤꯗꯩꯁꯤꯗ ꯑꯩꯅ ꯈꯔ ꯐꯗꯤꯒꯣꯝꯒ ꯇꯤꯜꯍꯧ ꯈꯔꯒꯗꯤ ꯁꯣꯏꯔꯦ ꯍꯥꯞꯄꯗꯤ ꯃꯅꯥ ꯃꯁꯤꯡꯁꯦ ꯌꯥꯝ ꯍꯥꯞꯄ ꯌꯥꯏꯌꯦ ꯃꯔꯣꯏ ꯃꯄꯥꯡꯁꯦ ꯑꯗꯣ ꯐꯛꯄꯥꯏ ꯑꯩꯅ ꯈꯔ ꯊꯥꯕꯅꯦ ꯑꯗꯣ ꯐꯛꯄꯥꯏꯗꯨꯗꯒꯤ ꯃꯇꯣꯟ ꯑꯃꯅꯤ ꯍꯥꯞꯄꯦ ꯇꯨꯅꯤꯡꯈꯣꯛꯁꯨ ꯗꯔꯀꯥꯔ ꯑꯣꯏꯌꯦ ꯑꯗꯨꯅ ꯒꯝꯂꯥꯗ ꯈꯔ ꯊꯥꯕ ꯑꯗꯒꯤ ꯀꯤꯆꯟ ꯒꯥꯔꯗꯦꯟꯗ ꯈꯔ ꯊꯥꯕ ꯑꯗ ꯁꯨꯃꯥꯏꯅ ꯑꯩꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯂꯐꯨ ꯁꯤꯡꯖꯨ ꯍꯥꯎꯔꯣꯏꯗ꯭ꯔꯅꯤ ꯁꯤꯕꯣ ꯑꯩꯗꯤ ꯆꯥꯔꯒ ꯌꯦꯡꯅꯤꯡꯉꯦ ꯍꯥꯏꯕ ꯑꯗꯣ ꯁꯨꯃꯥꯏꯅ ꯃꯪꯒꯟꯁꯦ ꯑꯩꯗꯤ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏꯕ ꯃꯪꯒꯟꯁꯦ ꯌꯥꯝ ꯄꯥꯝꯖꯕ ꯑꯗꯣ ꯃꯪꯒꯟꯁꯦ ꯈꯔ ꯆꯥꯏꯁꯟꯕꯤꯔꯅꯤ ꯁꯤꯡꯖꯨ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯃꯪꯒꯟꯁꯦ ꯑꯗꯨꯝ ꯍꯥꯞꯄꯦ ꯑꯌꯥꯝꯕ ꯃꯇꯝꯗ ꯂꯣꯏꯁꯤꯜꯂꯛꯄꯗ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯀꯔꯤꯒꯨꯝꯕ ꯁꯤꯌꯔ ꯂꯥꯏꯛ ꯀꯃꯦꯟ ꯇꯧꯗꯕ ꯌꯥꯎꯔꯒꯁꯨ ꯑꯗꯨꯝ ꯇꯧꯁꯤꯟꯕꯤꯔꯝꯃꯣ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯗꯕ ꯌꯥꯎꯔꯒꯁꯨ ꯑꯗꯨꯝ ꯇꯧꯁꯤꯟꯕꯤꯔꯝꯃꯣ ꯃꯊꯪꯗ ꯑꯅꯧꯕ ꯃꯊꯦꯜ ꯂꯨꯀꯣꯏ ꯄꯨꯗꯨꯅ ꯑꯃꯨꯛ ꯂꯥꯛꯆꯒꯦ Thank you very much for watching my videos. Thank you so much.